ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯃꯌꯥꯝ ꯑꯃ ꯁꯤꯟꯕ ꯂꯥꯡꯕ ꯃꯌꯥꯝ ꯇꯧꯔꯦꯗꯅꯀꯣ ꯒꯣꯚꯔꯟꯃꯦꯟꯠꯗꯒꯤ ꯍꯥꯏꯗꯤ ꯗꯤꯁꯤꯗꯒꯤ ꯄꯔꯃꯤꯠ ꯂꯧꯗꯅ ꯈꯣꯠꯇꯅ ꯑꯗꯨꯒ ꯊꯤꯡꯖꯤꯜꯂꯛꯄꯒꯤ ꯑꯗꯨꯃꯥꯏꯅ ꯁꯥꯎꯅꯕ ꯈꯣꯠꯅꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯈꯔꯗꯅ ꯆꯣꯡꯍꯜꯂꯦ ꯀꯔꯤꯒꯤꯅꯣ ꯈꯣꯠꯄꯩꯅꯣ ꯐꯦꯁꯕꯨꯛꯇ ꯑꯗꯨꯃꯥꯏꯅ ꯚꯥꯏꯔꯦꯜ ꯌꯥꯝ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯀꯃꯦꯟꯗꯁꯨ ꯑꯃꯅ ꯑꯃ ꯍꯨꯟꯅꯕ ꯑꯃꯅ ꯑꯃꯅ ꯉꯥꯡꯅꯕ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯑꯗꯨꯗꯥ ꯇꯧꯗꯅꯀꯣ ꯌꯥꯝꯅ ꯈꯟꯅ ꯅꯩꯅꯕꯁꯦ ꯌꯥꯝꯅ ꯄꯥꯡꯊꯣꯛꯑꯦꯕ ꯑꯗꯨꯗ ꯌꯥꯝ ꯄꯥꯝꯖꯕ ꯑꯩꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟ ꯈꯤꯇꯪ ꯐꯣꯡꯗꯣꯛꯀꯦꯕ ꯑꯗꯣ ꯉꯁꯤ ꯕ꯭ꯂꯣꯒꯁꯤꯗꯤ ꯁꯤꯒꯤ ꯀꯥ ꯃꯆꯥꯁꯤꯗ ꯑꯗꯨꯝ ꯂꯣꯏꯔꯅꯤꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯐꯝꯃꯒ ꯋꯥ ꯉꯥꯡꯕ ꯕ꯭ꯂꯣꯒꯁꯦ ꯇꯧꯗꯕꯁꯨ ꯀꯨꯏꯔꯦ ꯌꯥꯝ ꯀꯨꯏꯔ ꯃꯇꯨꯡꯗꯅꯦ ꯑꯅꯝꯕꯅ ꯑꯩꯒꯤ ꯈꯗꯥꯡꯒꯤ ꯕ꯭ꯂꯣꯒꯇ ꯑꯣꯏꯅ ꯊꯥꯒꯠꯄꯅꯦꯕ ꯑꯗꯨꯕꯨ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯗ ꯊꯥꯒꯠꯂꯛꯑꯒꯦ ꯑꯗꯨꯒ ꯀꯩ ꯃꯔꯝꯒꯤ ꯑꯩ ꯁꯨꯃꯥꯏꯅ ꯐꯝꯃꯒ ꯋꯥ ꯉꯥꯡꯕꯁꯦ ꯂꯦꯞꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯅ ꯃꯊꯪ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯃ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯒꯦ ꯑꯗꯨꯗ ꯁꯤꯗ ꯊꯥꯕꯜ ꯌꯥꯝ ꯄꯥꯝꯕ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯈꯔ ꯐꯣꯡꯗꯣꯛꯀꯦꯕ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯒꯣꯚꯔꯟꯃꯦꯟꯠꯅ ꯊꯥꯕꯜ ꯊꯤꯡꯉꯤꯕꯁꯦ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯅꯠꯇꯦ ꯑꯇꯣꯞꯄ ꯁꯪꯁꯊꯥꯟꯒꯨꯝꯕꯅ ꯑꯗꯨꯗꯒꯤ ꯂꯂꯣꯟ ꯂꯨꯞꯀꯨꯝꯕꯅꯁꯨ ꯊꯥꯕꯜꯁꯦ ꯊꯥꯏꯅꯉꯥꯏꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯊꯤꯡꯉ ꯂꯥꯛꯑꯦꯕ ꯈꯕꯔꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯦꯡꯅꯔꯦꯕ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯊꯥꯕꯜ ꯆꯣꯡꯖꯒꯦꯅ ꯑꯗꯨꯃꯥꯏꯅ ꯑꯌꯥꯕ ꯂꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯔꯒꯗꯤ ꯁꯤ ꯊꯤꯡꯉꯤꯁꯦ ꯌꯥꯝ ꯊꯤꯅ ꯆꯨꯝꯃꯤ ꯀꯩꯒꯨꯝꯕ ꯌꯥꯎꯁꯪ ꯃꯅꯨꯡ ꯈꯛꯇꯪꯗ ꯆꯣꯡꯕꯒꯤꯗꯃꯛꯇꯅꯦꯕ ꯍꯧꯖꯤꯛꯐꯥꯎ ꯊꯥꯕꯜ ꯍꯥꯏꯕꯒꯤ ꯚꯦꯂꯨꯁꯦ ꯌꯥꯝ ꯋꯥꯡꯅ ꯂꯩꯁꯦ ꯊꯥꯏꯅ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯆꯣꯡꯉꯒ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯂꯥꯛꯑꯒ ꯚꯦꯂꯨꯁꯦ ꯌꯥꯝ ꯂꯨꯝꯅ ꯂꯧꯅꯔꯤꯁꯦ ꯀꯩꯒꯨꯝꯕ ꯑꯦꯅꯤ ꯇꯥꯏꯝ ꯍꯥꯏꯗꯤ ꯕꯥꯔꯊꯗꯦ ꯄꯥꯔꯇꯤꯅꯁꯨ ꯈꯪꯗꯦ ꯌꯨꯝ ꯑꯃ ꯁꯪꯒꯥꯕꯒꯤꯅꯤꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯩ ꯑꯉꯥꯡ ꯑꯃ ꯄꯣꯛꯄꯒꯤꯅꯤꯁꯨ ꯈꯪꯗꯦ ꯑꯗꯩ ꯍꯧꯖꯤꯛ ꯏꯁꯩ ꯇꯧꯔꯤꯕꯁꯦ ꯁꯨꯃꯥꯏꯅ ꯊꯥꯕꯜꯁꯤꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯇꯥꯏꯝ ꯕꯥꯎꯟ ꯑꯃ ꯂꯩꯇꯕꯤꯗꯀꯣ ꯑꯗꯨꯝ ꯇꯧꯅꯤꯡꯕ ꯃꯄꯥꯗ ꯃꯐꯝꯗ ꯃꯇꯝꯗ ꯑꯗꯨꯝ ꯇꯧꯕ ꯌꯥꯕꯒꯤ ꯅꯤꯌꯣꯝ ꯑꯃ ꯂꯩꯔꯝꯃꯒꯗꯤ ꯑꯁꯤ ꯌꯧꯅꯁꯨ ꯊꯥꯕꯜꯁꯦ ꯋꯥꯡꯅ ꯂꯩꯔꯝꯃꯣꯏ ꯍꯥꯏꯇꯥꯔꯦ ꯅꯍꯥꯟꯅ ꯁꯤꯔꯝꯕꯁꯨ ꯌꯥꯏ ꯅꯍꯥꯟꯅ ꯃꯨꯠꯂꯝꯕꯁꯨ ꯌꯥꯏ ꯊꯥꯕꯜ ꯀꯩꯅꯣ ꯈꯪꯉꯝꯗꯕꯁꯨ ꯌꯥꯏꯕ ꯑꯩꯈꯣꯏ ꯖꯦꯅꯦꯔꯦꯁꯟ ꯃꯇꯝꯁꯤꯗ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯉꯔꯥꯡ ꯗꯦꯠ 3ꯒꯤ ꯑꯣꯏꯅ ꯃꯌꯥꯝꯅ ꯑꯃꯨꯛ ꯁꯥꯎꯅꯔꯤꯁꯤꯁꯨ ꯁꯤꯁꯨ ꯌꯥꯝ ꯆꯨꯝꯕ ꯑꯃ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯊꯥꯕꯜ ꯁꯤꯟꯕ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯏꯆꯦꯁꯤꯡꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯃꯈꯣꯏꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯐꯣꯡꯗꯣꯔꯛꯑꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯤꯁꯤꯅ ꯊꯤꯡꯒꯗꯧꯕ ꯂꯩꯕ ꯑꯣꯏꯇꯥꯔꯗꯤ ꯍꯥꯟꯅ ꯄꯥꯔꯃꯤꯠꯇꯣ ꯄꯤꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏꯅ ꯊꯤꯡꯕꯤꯕ ꯀꯩ ꯇꯧꯒꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯟꯅꯗꯒꯤ ꯊꯤꯡꯉꯝꯕ ꯑꯣꯏꯇꯥꯔꯗꯤ ꯃꯈꯣꯏ ꯋꯥ ꯅꯨꯡ ꯋꯥꯏꯁꯜꯂꯨꯔꯤꯕ ꯑꯗꯨꯗꯒꯤ ꯕꯦꯟ ꯅꯨꯡ ꯅꯦꯛꯎꯔꯤꯕ ꯈꯣꯠꯂꯤꯕ ꯑꯗꯨꯗꯒꯤ ꯏꯚꯟ ꯄꯔꯃꯤꯠ ꯂꯧꯕꯗꯒ ꯌꯥꯝ ꯋꯥꯕ ꯌꯥꯝ ꯀꯨꯏꯅꯒ ꯆꯪꯕ ꯃꯥꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯗꯤ.ꯁꯤ ꯄꯔꯃꯤꯠ ꯂꯧꯕꯁꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯄꯤꯁꯜꯂꯅꯤ ꯗꯤꯁꯤꯗ ꯃꯣꯏꯒꯤ ꯇꯣꯀꯟ ꯑꯃ ꯄꯤꯔꯛꯀꯅꯤꯕ ꯑꯗꯨ ꯄꯥꯏꯔꯒ ꯑꯩꯈꯣꯏ ꯃꯣꯏꯅ ꯄꯤꯔꯛꯏꯕ ꯆꯦꯗꯣ ꯄꯣꯔꯣꯝꯄꯥꯠ SP ꯒꯤ ꯁꯥꯏꯟ ꯂꯧꯔꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯣ ꯂꯝꯗꯝꯒꯤ OC ꯅꯠꯇ꯭ꯔꯒ SP ꯒꯤ ꯁꯥꯏꯟ ꯑꯃ ꯂꯧꯔꯅꯤ ꯑꯗꯨ ꯄꯨꯔꯛꯑꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ DCꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯁꯥꯏꯟ ꯂꯧꯔꯅꯤ ꯑꯗꯨꯒ ꯄꯨꯂꯞ ꯆꯦ ꯃꯌꯥꯝꯗꯣ ꯖꯦꯔꯣꯛꯁ ꯀꯣꯄꯤ ꯑꯃ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯤꯁꯜꯂꯝꯃꯅꯤ ꯑꯩꯈꯣꯏ ꯄꯔꯃꯤꯠ ꯂꯧꯖꯔꯦ ꯍꯥꯏꯔꯒ ꯑꯗꯨꯒ ꯌꯥꯔꯦ ꯅꯨꯃꯤꯠ 5ꯅꯤ 4ꯅꯤ 5ꯅꯤꯃꯨꯛꯇꯤ ꯆꯪꯉꯦ ꯁꯥꯏꯟ ꯑꯃꯃꯝ ꯍꯥꯏꯗꯤ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯁꯨ ꯍꯥꯟꯅꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯒ ꯌꯥꯝ ꯊꯤ ꯃꯥꯟꯅꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯔꯨꯜ ꯏꯁ ꯔꯨꯜ ꯍꯥꯏꯅ ꯆꯠꯄꯅꯦꯕ ꯍꯥꯏꯗꯤ ꯑꯆꯧꯕ ꯑꯣꯏꯒꯦꯔꯥ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯔꯨꯜꯗ ꯆꯠꯀꯗꯧꯅꯦꯅ ꯑꯗꯨꯅ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯝꯃꯅꯤ ꯍꯥꯏꯗꯤ ꯏꯁꯩꯒꯨꯝꯕ ꯍꯧꯁꯤꯒꯨꯝꯕ ꯁꯤꯟꯕ ꯃꯇꯝꯗ ꯃꯇꯝ ꯑꯃꯗꯗꯤ ꯄꯨꯡ 10 ꯄꯔꯃꯤꯠ ꯄꯤꯕꯁꯦ ꯑꯗꯨꯝ 12 1 ꯑꯗꯥꯏꯕꯨ ꯑꯗꯨꯝ ꯇꯧꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯇꯤ ꯄꯨꯡ 10 ꯄꯔꯃꯤꯠ ꯄꯤꯕꯁꯦ ꯄꯨꯡ 10 ꯆꯞ ꯆꯥꯅ ꯄꯨꯂꯤꯁ ꯂꯥꯛꯀꯅꯦꯕ ꯑꯗꯨ ꯑꯗꯨꯝ ꯊꯨꯒꯥꯏꯅꯤ ꯑꯗꯨꯝ ꯊꯤꯡꯅꯤꯕ ꯌꯥꯔꯣꯏꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯪ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯗꯨꯁꯨ ꯍꯟꯗꯛꯀꯤ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯗꯤ ꯌꯥꯗꯕꯅꯦꯍꯦ ꯍꯟꯗꯛꯀꯤ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯅ ꯍꯥꯏꯈꯤ ꯇꯥꯔꯗꯤ ꯅꯣꯏ ꯃꯈꯥ ꯇꯥꯕꯅ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯔꯣꯏꯍꯦ ꯃꯥꯅ ꯑꯃꯨꯛ ꯍꯥꯏ ꯇꯥꯔꯗꯤ ꯂꯣꯏꯔꯕꯅꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯤꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯈꯟꯕ ꯌꯥꯝ ꯊꯤꯅ ꯔꯦꯁꯄꯦꯛ ꯂꯩꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯃꯤꯆꯝ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯊꯤꯅ ꯐ꯭ꯔꯤꯗꯣꯝ ꯑꯣꯏꯅ ꯂꯩꯕ ꯉꯝꯕꯒꯤ ꯇꯥꯟꯖꯥ ꯑꯃꯗꯣ ꯐꯪꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏꯁꯨ ꯄꯔꯃꯤꯠ ꯅꯨꯡꯗꯣ ꯄꯤꯔꯛꯑꯕꯅꯤꯅ ꯄꯔꯃꯤꯠꯇꯣ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯂꯩꯔꯕꯅꯤꯅ ꯌꯥꯔꯅꯤꯅ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏ ꯇꯧꯁꯜꯂꯦꯕ ꯇꯧꯁꯜꯂꯀꯥꯟꯗ ꯑꯗꯣ ꯁꯤꯟꯕ ꯂꯥꯡꯕ ꯇꯪꯈꯥꯏꯃꯨꯛ ꯆꯟꯖꯜꯂꯛꯑꯀꯥꯟꯗ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯌꯥꯗ꯭ꯔꯦꯅ ꯄꯨꯡ 12ꯒꯤ ꯄꯥꯎꯗꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤ ꯅꯣꯇꯤꯁ ꯊꯣꯛꯂꯛꯄꯗꯣ ꯑꯗꯩ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯁꯤꯗꯅꯦꯕ ꯊꯥꯕꯜ ꯐꯖꯅ ꯂꯩꯔꯤꯁꯤꯗꯣ ꯑꯁꯤꯁꯦ ꯑꯊꯤꯡꯕ ꯄꯤꯔꯤꯑꯦꯅ ꯁꯨꯃꯥꯏꯅ ꯇꯧ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯁꯤꯒꯤ ꯄꯣꯏꯟ ꯂꯥꯛꯏꯁꯤꯅ ꯑꯃꯨꯛ ꯀꯣꯚꯤꯗꯀꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯏꯔꯥꯡꯒꯨꯝꯕ ꯀꯩꯅꯣꯝꯃ ꯁꯤꯆꯨꯋꯦꯁꯟ ꯁꯥꯊꯤꯕ ꯑꯃ ꯇꯥꯛ ꯂꯥꯎꯅ ꯂꯥꯛꯑꯒ ꯊꯥꯕꯜ ꯇꯧꯕ ꯌꯥꯔꯣꯏꯌꯦ ꯏꯔꯥꯡ ꯑꯃ ꯊꯣꯛꯑꯦ ꯂꯩꯕꯥꯛꯀꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯀꯅꯥꯝꯇ ꯁꯥꯎꯕ ꯐꯥꯎꯔꯣꯏꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯏꯔꯥꯡꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯀꯩꯝ ꯂꯩꯇꯦꯗꯅꯀꯣ ꯍꯧꯖꯤꯛ ꯊꯥꯕꯜ ꯊꯤꯡꯉꯤꯕ ꯃꯐꯝꯁꯤꯗ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯉꯁꯤ ꯗꯦꯠ 4 ꯁꯤꯕꯨꯛꯇ ꯕꯖꯥꯔ ꯑꯅꯤ ꯀꯥꯔꯛꯇ ꯏꯁꯩ ꯇꯧꯍꯧꯕꯅꯦꯕ ꯑꯩ ꯉꯁꯥꯏ ꯕꯖꯥꯔ ꯆꯠꯄꯗꯨꯗ ꯑꯗꯨꯅ ꯀꯨꯝꯍꯩ ꯍꯔꯥꯎꯁꯤꯗꯤ ꯊꯤꯡꯕ ꯅꯠꯇꯦꯕ ꯊꯥꯕꯜꯅꯦꯕ ꯊꯤꯡꯉꯤꯁꯦ ꯊꯥꯕꯜꯁꯦ ꯊꯤꯡꯕ ꯑꯣꯏꯇꯥꯔꯗꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯅꯠꯇꯅ ꯌꯥꯎꯁꯪ ꯅꯨꯃꯤꯠ ꯅꯠꯇꯅ ꯊꯥꯕꯜꯁꯦ ꯆꯣꯡꯕ ꯌꯥꯔꯣꯏ ꯅꯣꯏ ꯁꯤꯜꯂꯨꯅꯨ ꯂꯥꯡꯒꯅꯨ ꯍꯥꯏꯇꯥꯔꯗꯤ ꯃꯈꯣꯏꯁꯨ ꯁꯤꯜꯂꯝꯃꯣꯏꯗꯕ ꯂꯥꯡꯉꯝꯃꯣꯏꯗꯕ ꯋꯥꯈꯜꯗꯨꯁꯨ ꯁꯥꯒꯠꯂꯝꯃꯣꯏꯗꯕ ꯑꯗꯣ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯅꯨꯡꯁꯤ ꯄꯥꯝꯃꯦ ꯍꯥꯏꯔꯒ ꯍꯌꯦꯡ ꯎꯅꯁꯦ ꯍꯥꯏꯔꯒ ꯉꯁꯤ ꯑꯍꯤꯡꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯈꯤꯕꯒꯤ ꯃꯑꯣꯡꯅꯦꯕ ꯀꯥꯏꯔꯤꯕ ꯊꯃꯣꯏꯁꯦ ꯊꯥꯕꯜ ꯌꯥꯝ ꯄꯥꯝꯖꯕ ꯑꯩꯉꯣꯟꯗ ꯑꯃꯁꯨꯡ ꯊꯥꯕꯜ ꯁꯤꯟꯖꯔꯤꯕ ꯂꯥꯡꯖꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗ ꯀꯩꯒꯨꯝꯕ ꯃꯥꯅ ꯅꯨꯡꯁꯤ ꯄꯥꯝꯃꯦ ꯀꯩꯝ ꯍꯥꯏꯔꯝꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯃꯥ ꯆꯦꯟꯒꯤ ꯃꯇꯝꯗ ꯀꯩꯁꯨ ꯋꯥꯔꯣꯏꯗꯅ ꯋꯥꯈꯜ ꯀꯩꯁꯨ ꯁꯥꯒꯠꯂꯣꯏꯗꯅ ꯊꯥꯕꯜ ꯑꯃ ꯁꯤꯟꯕ ꯃꯇꯝꯗꯀꯣ ꯌꯥꯝ ꯊꯤꯅ ꯋꯥꯕ ꯖꯥꯠꯅꯤꯗ ꯃꯈꯣꯏꯅ ꯑꯗꯣ ꯃꯃꯥꯡꯒꯤ ꯇꯥꯝꯗꯗꯤ ꯑꯗꯨꯝ
ꯂꯝꯕꯤꯗ ꯄꯩꯁꯥ ꯊꯠꯄꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯔꯝꯃꯤꯗꯅꯀꯣ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯗꯗꯤ ꯂꯝꯕꯤꯗ ꯄꯩꯁꯥ ꯊꯠꯄꯁꯦ ꯊꯤꯡꯕꯅꯤꯅꯀꯣ ꯃꯈꯣꯏ ꯐꯟ ꯀꯥꯕꯁꯦ ꯑꯗꯨꯛ ꯃꯇꯤꯛ ꯌꯥꯝ ꯊꯤꯅ ꯋꯥꯕ ꯑꯃ ꯑꯣꯏꯕ ꯍꯥꯏ ꯃꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕꯗ ꯂꯝꯕꯤꯗ ꯄꯩꯁꯥ ꯊꯠꯄꯁꯦ ꯄꯩꯁꯥ ꯌꯥꯝ ꯐꯪꯉꯦꯕ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯄꯩꯁꯥ ꯂꯧꯐꯝ ꯑꯃꯅꯦ ꯍꯥꯏꯕ ꯈꯜꯂꯛꯑꯒ ꯑꯗꯨꯒ ꯂꯝꯕꯤ ꯊꯠꯄꯗꯣ ꯄꯩꯁꯥ ꯇꯥꯏꯌꯦꯕ ꯌꯥꯝꯅ ꯉꯥꯛꯇꯪ ꯄꯨꯡ 2-3 ꯑꯌꯨꯛꯇ ꯉꯥꯛꯇꯪ ꯊꯠꯄꯗꯣ 9,000-10,000-10,000 ꯑꯗꯨꯃꯥꯏꯅ ꯇꯥꯏꯌꯦꯕ ꯚꯣꯠ ꯃꯌꯥ ꯑꯣꯏꯔꯒꯗꯤ ꯚꯣꯠ ꯍꯦꯛ ꯈꯥꯏꯗꯣꯛꯄ ꯂꯣꯏꯕꯒꯨꯝꯕ election tawdo maya waragadi ado paisa sumta that udragajo vote lepkadova MLA singi mayum mayumda chatlu matamda adum paisa mayam happy aduna phanyam leme mathang jegi thabal ama sinba konabagi fund bukta dum leng de lehowe yawe haibako ado hajik matamda de vote maya duna tramnina MLA amagi mayumda chatlu matamda hana di mayam hapambado hojikti lupa 1,500 khak happy mai pisa di chahi khuding edum handarakwan mamang lupa 2,000 ra kainum hapane hantak 1,500 khak hapakwan lambi da paisa thapung ya da laikai dagi paisa khai bu di kya mu yam da khai na di yoksangi sport to bai jung paisa khai gram ne laikai da thaban ni paisa khai ta di di kana na kyam pek to no akhoi ju mangai kyam pi bangam dui no ba akhoi imung da la ga zo na thra na thabal season luraga paisa pininga laina da na makhoi gi khudu kum kai thoga do moi lesai ma sen phugat na raga ga adumaina ga thabal je sin ma ju mayam nam yaw ga ne yam tina awa ba makhal mayam ma theng rak pa jani da adudi muksi kumai harau dina akhoi gi society dina mangba kem leite ba economic ki mai gai di nga haibdi atupa topa kumai harau to matam da mapalum da chatkhiba kumai harau khara am ju lai ko adudi mapalum du da akhoi gi paisa mapalum da chatkhi dine ba si ji di akhoi paisa ja akhoi gi manipur da lai ba manipur manung gi dum tara dum lai drum ne samna da bien ge ka wa ne bien ge ka da mapalum da gi mi na te ba akhoi no wai do da akhoi manipur da lai jai ba mi ji ne ba masa ma se na ta na kana jo ne fan je atopa lamda atopa mi da pithoki de ba duna thabal mayam sinmana akhoi gi economic sida down chatkani habda asi ju mu chatningai lai do man de habde sine na kana do ne habde akhoi gi mai gu masil ba music sin gi bo oi ba makhoi na taw jing ta li paisa jing chahi mai manung ji da si yok changi numi mangani je si da ta ne makhoi paisa ta lauda je atai matam da di isai sin ba luhong ba sin ba adu gu di mai nung da yam kai na wai pote ba thaban da gu mane mai ji am chok chok wai ri je makhoi na kwai da gi paisa lak pa amo oi je moi je gyan tar mani da aina haninga point je aduga mayam Facebook ta engang kendra gi oina ngarang date 3 numi je thabal sil le habda chomme thabal sil le ai ju chong chale pa mani na adubu pung 12 khare hela pa dai da thabal ju jung thu gai gi ba police la ga mai loi mu thak kare khanglak lai khamun mu thaki taram lai lan jang mo da moi prap lai da ka thaban ma pham chang le ka bien tha na bien gi mai da na ta mu thak kare da ka mini anium lai ga blak mai tha le mai ta wa mu thak pin wa ngang na ba khot pa ka em ta min phan de dak lau thingjan gare aduga thabal do dum kai hai ta re ngarang gi hengang du chung gi ba thabal do ai je video editing toram bane ba ka aduda ngarang gi paw da na thaban thingi bagi maram je adugo hari ba kumai singasina tana to panumit singda thabal chongjagi haiduna selilang li basingi maikai digi application kayamaram naklei hauji ko reverse chera sigi law and order gi fibam kupna yenglaba matung lakliba chera panumit khakna tana to panumit ta thabal chongbaga mari leinana pi ki ba permit khudima cancel tawragani ado ngasi gi pawdana thabal thingi begi maram je chera sida covid lai chachu henkalak pasina maram oiraga lengak asina checksin thawrang ama oina thabal chongbada athingba thambani adubu COVID ki fibam yenglaga chairau numit natraga numit nini gumba komthok na basu khanari athubada lenga ke mai kai digi law thorak lagani haiki tarang na smaina covid na maram oraga thabal je thing mani haina hairam bo oraga di akhoi gi ichal iche sing je kisu siong na saunaram dong man de ngarang sauna ge do haide law and order na maram oraga thing mani haide law and order da khudak te irang tholok padi natte na ko numi mari mangani mamang da permit pi gram ni na adu gi anamma sauna bajana ngarang sauna je do sida khoi honorable CM na hairi je thaban covid che handrak tani thabal torok pa ya buzu yai hai ado hope for the best yenga je covid positive ob dai nahan gi discussion awar amada khana da mi ani di positive program ne amana makhoi doctor ne hamne amana kakching ne hamne kakching gi di home quarantine to chat khre hamne do ma do fakhibo orsanu aduga amada live do fabo orsanu ado loi ai ngasi gi blog phane am sang ma le khada